Manipur ki ahanba neuro patients ke amat tangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kaida lei masina kokal mari leinaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Krimjari, ilu TV ki test of cartoon ni mahau ming ta video su hang to tara mokchari maru ngasi infal fongo pause singi cartoon singda cartoonishina kari haining riba kari phonong ni riba kari wakal khalang ni ba du miyam da sanong thamjage adu lokajage Shanghai Express ki onthok pani da cartoon sing biyam phajaba koi gi jantra mantra jadu mantra haiba koi gi panji ema adu koi gi politician singna rajniti wala singna unabagi sinang khangne adaida asai gi jantra mantra tauba koi ki kenosina haibani pandit haigedra mayam sida khubang mai ge ye thame kurumjari sir assembly family ngaida uirektana ba jantra phangbigani mantroina pambirasu leigani ningtham thada iru jawatal mantro ina luba yabasu leiyana yam phajaba koi assembly daga sum uirakpa kholakpa live tharing da u mayam duni adaida doi poto da khutharak pane si hanasu yaurabani dum koiraba dum koi kok thadabada dum nangadaba khonadaba nomagi dum yawbujani aduna dum hanagi dum repeat toroga hapos mjawe aduna kurumjari sir assembly farming da uirektana ba jantra phangbigani mantro ina pambiresu leigani ingtham thada iru jabatal mantro ina luba yabasu leiyana adaida ngasagi raniti wala sina amida nga ag yenga majuna hai hera adudi pamte paisa yendana vote ka yaba jantram ta piu nangna ai ba paisa pigena paisa pi akhoi gi pidana yendana koi vote ka yaba paisa pidana vote ka yaba se dum yarambasu lei atotopa side singadum yawi manipur gi da kamain tawa mangi MP election da tawgiba mayam duni ruling gi leiriba lenga leiringa da nakan ani makta hai tare koi gi inaram souter ani makta koi congress na ka gi ba adu posu lei aduna sai dune ba hera adu di pamte nangi iru jitana ba uidana ba jantra mantra du pamte awina vote ka ba da koi vote ka ba koi sel jendana paisa yendana vote ka ba ya ba jantram ta piu nangna ai ba paisa du pi ge na hai ba yamna noksu noning ba adumba koi yam phajaba wan to leba cartoon ne thamjage matang da leisna ku sana leba ki loire dana na sidena khoi handakta gi world environment day pangthokre June 5 ta madu makha tarak patani lehore ba upambi singi phibam duda ngasai cartoon sida khut tharak pane mana kai hai genda upambi ani khani wai sanai se namit ka tho leire ada khara nem thana lei bisna harak pati amana kangni leibam jawre masaga khoi gi pambi ga je maru ga kangselak pagi ada yamba aisin han thabiram bani hanna yengbiram dabadagi sor honba ngamlaktrena singa saibida khoina haijabada u thasi haiba maga u kansi nimit haiba amga thodi phadone tharamaga dum tokpa adagi khoi mamangda tawiduni chowgidaramna minister myam tharamba mugi name plate myam du khoi pambi do loi si na lokselaga godaw da thambado kaiginoga mathangda musinarakpa yani na thangjanbagi wari leibani aduna saida upambi macha sina khara chouba hana khara hingamba sidarakpa jida wari lebni yamba aise nan thabiram bani hanna yengbiram da bai sor honba ngamlaktrena ada amasida khume aisu nangumbani hingdi hinglebu polio kaphou daboduna toisine na
ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯨꯅꯦꯕ ꯑꯩ ꯍꯤꯡꯕꯨꯗꯤ ꯍꯤꯡꯉꯦ ꯑꯗꯣ ꯑꯩ ꯈꯨꯍꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯑꯣ ꯀꯥꯞꯐꯨꯗꯧꯗꯨꯅ ꯐꯩꯔꯒ ꯇꯦꯛꯊꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯈꯔ ꯎꯠꯄ ꯌꯥꯝ ꯐꯖꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯃꯪ ꯀꯟꯅꯕ ꯍꯣꯠꯅꯕ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯅ ꯊꯥꯔꯤꯕ ꯎꯁꯤꯡꯁꯤ ꯍꯤꯡꯍꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯂꯩꯕꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯑꯗꯨꯝꯕ ꯈꯨꯠ ꯊꯥꯔꯛꯄ ꯌꯥꯝꯅ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯦꯂꯤꯚꯤꯖꯟ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯐ꯭ꯔꯟ ꯄꯦꯖꯇ ꯌꯥꯎꯅꯕ ꯎ ꯄꯥꯝꯕꯤ ꯊꯥꯔꯒ ꯑꯗꯨ ꯇꯧꯕ ꯅꯠꯇꯕ ꯍꯤꯡꯅꯅꯕ ꯑꯩꯈꯣꯏ ꯊꯥꯔꯦ ꯖꯨꯟ 5ꯗ ꯑꯩꯈꯣꯏ ꯉꯁꯤ ꯖꯨꯟ 12 ꯌꯧꯔꯦ ꯀꯗꯥꯏꯗ ꯆꯠꯂꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯗꯨꯗ ꯑꯩꯈꯣꯏ ꯍꯤꯡꯍꯟꯒꯗꯒꯦ ꯍꯣꯠꯅꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯗꯨꯒꯤꯗꯨꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯍꯤꯡꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯊꯝꯃꯛꯄ ꯌꯥꯝꯅ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯨ ꯑꯁꯤꯅꯤ ꯕꯥꯂꯨ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯍꯟꯗꯛꯁꯤ ꯃꯤ ꯈꯔ ꯅꯛꯁꯜꯂꯛꯑꯦ ꯁꯤꯗꯩꯗ ꯕꯦꯁ ꯇꯧꯔꯒ ꯊꯝꯃꯛꯄ ꯁꯗꯥꯅꯟꯗꯒꯤ ꯑꯗꯨꯝꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯀꯥꯔꯇꯨꯟꯅꯤ ꯁꯗꯥꯅꯟꯗꯒꯤ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯃꯆꯥꯅꯨꯄꯥꯁꯨ ꯑꯗ ꯈꯕꯔ ꯄꯥꯔꯒ ꯂꯩꯔꯦ ꯉꯛꯑꯦ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦ ꯃꯣꯏꯕꯥ ꯍꯟꯗꯛꯇꯤꯅꯦ ꯇꯤꯀꯦꯠ ꯐꯪꯗ꯭ꯔꯗꯤ ꯇꯨꯃꯤꯟꯅ ꯂꯦꯝꯅ ꯄꯣꯊꯥꯕꯤꯔꯣ ꯅꯠꯇꯗꯅꯅꯦ ꯆꯣꯡꯗꯨꯅ ꯇꯧꯕꯗꯣ ꯏꯀꯥꯏꯖꯩꯌꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯣꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯅꯧꯕ ꯕꯣꯇꯜꯗ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯌꯨ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯣꯜ ꯋꯥꯏꯟ ꯏꯟ ꯅ꯭ꯌꯨ ꯕꯣꯇꯜ ꯑꯅ ꯑꯩꯈꯣꯏꯒꯤ ꯌꯨꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯂꯩꯕ ꯕꯣꯇꯜꯗꯨꯒꯤ ꯃꯣꯗꯤꯐꯥꯏ ꯇꯧꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯁꯨꯅꯤ ꯈꯨꯕꯥꯛꯇ ꯂꯩꯔꯝꯕꯗꯒꯤ ꯊꯝꯕꯥꯜꯗ ꯂꯥꯛꯄ ꯊꯝꯕꯥꯜꯗꯒꯤ ꯈꯨꯕꯥꯛꯇ ꯆꯠꯈꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯁꯥꯏꯀꯜꯗ ꯆꯠꯄ ꯁꯥꯏꯀꯜꯗꯒꯤ ꯑꯃꯨꯛ ꯌꯥꯅꯔꯛꯇ꯭ꯔꯕ ꯍꯧꯖꯤꯛ ꯇꯧꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ NPPꯒꯤꯁꯨ ꯑꯃꯨꯛ ꯂꯥꯏ ꯇꯦꯔꯥꯒꯤ ꯀꯥꯡꯕꯨꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏ PDAꯗ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯗꯅ ꯃꯔꯖ ꯇꯧꯔꯦ ꯍꯥꯏꯗꯅ ꯇꯧꯅꯔꯤꯕ ꯏꯂꯦꯛꯁꯟ ꯃꯌꯥꯒꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯁꯥꯎꯠꯇ ꯍꯟꯗꯛ ꯇꯧꯈꯤꯕ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯑꯩꯈꯣꯏ BJꯒꯤ ꯆꯍꯤ 2 ꯁꯨꯔꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯁꯔꯀꯥꯔ ꯐꯣꯝ ꯇꯧꯈꯤꯕ ꯁꯔꯀꯥꯔ ꯁꯦꯝꯈꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯁꯦ ꯗꯦꯜꯂꯤꯗ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ ꯇꯨꯈꯤꯕ ꯃꯌꯥꯝꯁꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯦꯟꯇꯤ ꯏꯟꯀꯝꯕꯦꯟꯁꯤ ꯐꯦꯛꯇꯔ ꯑꯗꯨꯝ ꯂꯥꯛꯄ ꯃꯌꯥꯝ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯄꯥꯟꯅꯕ ꯃꯌꯥꯝꯁꯨ ꯄꯥꯟꯅꯔꯤꯕꯅꯤ ꯑꯗꯩꯗ ꯉꯁꯥꯏ ꯃꯌꯥꯝꯅ ꯉꯥꯡꯅꯕꯗꯣ ꯑꯃꯗ ꯑꯃꯨꯛ ꯆꯣꯡ ꯇꯧꯕꯗꯣ ꯇꯧꯕꯤꯅꯨꯅ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗ ꯍꯥꯏꯕꯅꯦꯕ ꯃꯣꯏꯕꯥ ꯍꯟꯗꯛꯇꯤꯅꯦ ꯇꯤꯀꯦꯠ ꯐꯪꯗ꯭ꯔꯗꯤꯕꯀꯣ ꯇꯨꯃꯤꯟꯅ ꯂꯦꯝꯅ ꯄꯣꯊꯥꯕꯤꯔꯣ ꯅꯠꯇꯗꯅ ꯆꯣꯡꯗꯨꯅ ꯇꯧꯕꯗꯣ ꯏꯀꯥꯏꯖꯩ ꯍꯥꯏꯗꯅ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯚꯣꯠ ꯀꯥꯔꯝꯕꯗꯒꯤ ꯀꯥꯗꯕ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯗꯒꯤ ꯑꯣꯏꯗꯕ ꯁꯤꯗꯤ ꯈꯨꯋꯥꯁꯤꯗꯤ ꯑꯁꯦꯡꯕ ꯈꯨꯋꯥ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯍꯥꯡꯗꯣꯛꯄ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯂꯦꯝꯅ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯈꯔ ꯐꯖꯅ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯄꯗꯨꯅꯤ ꯁꯦꯟꯅ ꯄꯤꯔꯒ ꯚꯣꯠ ꯂꯩꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯒꯤ ꯑꯆꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯀꯥꯟꯗ ꯃꯗꯨꯅ ꯇꯨꯡꯒꯤ ミꯔꯣꯜꯒꯤꯗꯃꯛꯇ ꯈꯔ ꯇꯧꯔꯝꯕ ꯍꯧꯖꯤꯛ ꯃꯌꯥꯝꯗꯤ ꯍꯥꯏꯅꯤ ꯑꯩꯁꯨ IASꯇꯒꯤ ꯄꯣꯊꯥꯔꯛꯄꯅꯤ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯄꯣꯊꯥꯔꯛꯄꯅꯤ ꯑꯩꯅ ꯆꯪꯖꯅꯤꯡꯉꯤꯁꯦ ꯂꯩꯕꯥꯛꯀꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯥꯔꯀꯥꯟꯗ ꯑꯗꯨꯝ ꯃꯥꯒꯤ ꯐꯅꯕ ꯇꯧꯈꯤꯕ ꯃꯌꯥꯝ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏ ꯂꯩꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯈꯤꯇꯪ ꯁꯦꯡꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯕ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏ ꯄꯥꯝꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ BJꯅꯒ ꯇꯧꯔꯤꯗꯨꯅꯤ ꯍꯧꯖꯤꯛ ꯑꯝꯕꯥꯅꯤꯒꯤ ꯑꯗꯨꯝꯕ ꯀꯔꯤꯒꯤ ꯁ꯭ꯀꯤꯝ ꯑꯃꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ VIP ꯀꯜꯆꯔ ꯂꯧꯊꯣꯔꯛꯈꯤꯕ ꯇ꯭ꯔꯥꯐꯤꯛꯀꯤ ꯑꯣꯏꯔꯣ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗꯒ ꯇꯧꯈꯤꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯅꯥꯌꯛꯇꯒ ꯇꯧꯈꯤꯕ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯅꯤꯜ ꯀꯥꯄꯨꯔꯅꯒ ꯇꯧꯈꯤꯕ ꯁ꯭ꯇꯥꯏꯜ ꯃꯑꯣꯡꯗꯨ ꯑꯩꯈꯣꯏ ꯇꯧꯔꯛꯄꯒꯤ ꯁꯦꯡꯅꯒ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤꯕꯁꯤꯅꯤ ꯇꯧꯒꯦꯗꯤ ꯑꯗꯨꯝ ꯉꯝꯕ ꯉꯥꯛꯇꯅꯤ ꯄꯤꯄꯜꯒꯤ ꯁꯞꯄꯣꯔꯠ ꯐꯪꯉꯒꯗꯤ ꯂꯣꯏꯅꯃꯛ ꯉꯝꯃꯦ ꯄꯤꯄꯜꯒꯤ ꯁꯞꯄꯣꯔꯠ ꯐꯪꯗ꯭ꯔꯒꯗꯤ ꯀꯩꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯨꯏꯌꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯉꯥꯛꯇꯅꯤ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯦ ꯑꯗ ꯑꯃꯗꯤ ꯈꯨꯝꯃꯛꯑꯦ ꯃꯤꯈꯜ ꯌꯧꯔꯛꯂꯦ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯌꯥꯗ꯭ꯔꯦꯅ ꯉꯁꯥꯏꯗꯣ ꯄꯤꯄꯜꯅ ꯌꯥꯔꯒꯗꯤ ꯌꯥꯔꯦ ꯄꯤꯄꯜꯅ ꯌꯥꯗ꯭ꯔꯗꯤ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯧꯈꯤꯕ ꯅꯦꯄꯥꯜꯗ ꯇꯧꯈꯤꯕ ꯍꯦꯛꯇ ꯑꯑꯣꯟꯕ ꯄꯥꯡ ꯇꯤꯡꯉꯒ ꯐꯨꯕ ꯍꯥꯠꯄ ꯍꯦꯛꯇ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯁꯤ ꯍꯟꯗꯛꯁꯨ ꯇꯧꯔꯤꯗꯨꯅꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗ TMCꯒꯤ ꯁꯔꯀꯥꯔ ꯇꯨꯈꯤꯕꯗ BJPꯅ ꯄꯥꯏꯕꯗ ꯍꯥꯟꯅꯒꯤ ꯅꯦꯇꯥ ꯃꯌꯥꯝ ꯑꯃ ꯆꯤꯡꯊꯣꯛꯑꯒ ꯄ꯭ꯔꯖꯥꯗ ꯌꯦꯡꯒꯗꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯩꯁꯜꯂꯒ ꯃꯥꯏ ꯒꯣꯗꯥꯎꯟꯗ ꯊꯝꯃꯝꯃꯦ ꯑꯗꯨꯅ ꯍꯦꯛꯇ ꯐꯨꯗꯅ ꯆꯩꯗꯅ ꯑꯗꯒꯤ ꯁꯦꯟꯗꯜ ꯌꯥꯜꯂꯒ ꯃꯔꯨ ꯀꯣꯛꯊꯣꯛꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣই ꯑꯗꯨꯝ ꯊꯦꯡꯅꯔꯤꯗꯨꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯨ ꯑꯩꯈꯣꯏꯗ ꯊꯣꯛꯂꯛꯅꯤꯡꯉꯥꯏ ꯍꯥꯏ ꯂꯩꯇꯦ ꯃꯤꯌꯥꯝꯁꯤꯅ ꯄꯦꯜꯂꯛꯇ꯭ꯔꯕ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟ ꯃꯥꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯣ ꯍꯦꯟꯅꯔꯀꯥꯟꯗ ꯊꯣꯛꯂꯛꯏꯕ ꯑꯗꯨꯅꯤ ꯃꯗꯨꯗ ꯑꯩꯈꯣই ꯖꯨꯟ 18ꯗꯒ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣই ꯃꯤꯑꯣꯏ 19ꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕꯗꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯅꯛꯁꯜꯂꯛꯑꯦ ꯖꯨꯟ 19ꯁꯨ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯅꯤ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯑꯗꯨꯗ ꯑꯃꯁꯤꯅ ꯈꯨꯝꯃꯛꯑꯦꯗ ꯑꯩ ꯋꯥꯈꯜ ꯇꯥꯗꯦ ꯅꯪ ꯋꯥꯈꯜ ꯇꯥꯎꯑꯣꯅ ꯃꯣꯏꯁꯦ ꯃꯤꯈꯜ ꯌꯧꯔꯛꯂꯦ ꯚꯣꯠ ꯃꯌꯥ ꯅꯛꯁꯜꯂꯛꯑꯦ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯩ ꯋꯥꯈꯜ ꯇꯥꯗꯦ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯗꯅ
ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟ ꯊꯣꯛꯂꯦꯕ ꯀꯥꯔꯇꯨꯟ ꯍꯦꯟꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯖꯟ ꯊꯔꯁꯗे ꯊꯤꯌꯦꯇꯔ ꯌꯥꯝ ꯐꯖꯕꯅꯤ ꯃꯣꯏ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗ꯭ꯔꯦ प्रजा ꯃꯌꯥꯝꯅ ꯍꯥꯏꯕꯁꯤ ꯏꯂꯦꯛꯇꯦꯁꯅ ꯍꯥꯏꯕꯅꯤ ꯌꯨ ꯊꯤꯡ ꯅꯪ ꯈꯜꯂꯦ ꯗ ꯒꯚꯔꯟꯃꯦꯟ ꯏज ꯁꯥꯏꯂꯦꯟ एक्सपेक्टेटर ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤ ꯇꯨꯃꯤꯟꯅ ꯂꯩ ꯅꯪ ꯈꯜꯂꯦꯕ ꯅꯣ we made the best efforts to meet the prime minister and bring a peaceful solution in the state ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤ to meet the prime minister ꯎꯅꯅꯕ ꯍꯣꯠꯅꯔꯤ and bring a peaceful solution in state ꯑꯗꯨꯅ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯁꯥꯏꯂꯦꯟ एक्सपेक्टेटर ꯂꯩꯔꯦ ꯒꯥꯏꯗꯣ ꯑꯩꯈꯣꯏ ꯃꯣꯗꯤ ꯎꯅꯅꯕ ꯍꯣꯠꯅꯔꯤꯅ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯎꯅꯕꯁꯤ ꯉꯝꯗ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅꯒ ꯎꯅꯕꯗꯒ ꯇꯧꯔꯒ ꯍꯦꯛꯇ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯐꯥꯗꯕꯩ ꯇꯥꯏꯞꯇ ꯇꯥꯁꯜꯂꯒ ꯐꯝꯕ ꯕꯣꯗꯤ ꯖꯦꯁꯆꯔꯗꯨ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯤꯒ ꯍꯥꯏꯕ ꯁꯤꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜ ꯗꯣꯍꯣꯃꯥꯅꯒ ꯆꯪꯉꯒ ꯍꯦꯟꯁꯦꯛꯀ ꯇꯧꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯔ ꯒꯠꯁ ꯂꯩꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯅꯪꯅꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯣ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯇꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯔꯒ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯦ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯥꯏꯅ ꯌꯥꯝꯅ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛꯁꯨ ꯂꯩꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯚꯦꯂꯤ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯊꯪ ꯑꯁꯣꯏ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina bp stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro gi layeng bada changba afaba makhal gi khusu khulai amadi machine marang kai de lei masina kokal mari leinaba tongan tonba makhal gi anaba sing ningthina layengli lamdam asida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anabasi neurosurgeon unanaba honnabada awaba kya mayongdari masida sunatna matam tintana anaba layenguna maram oraga khudong thiba kya su mayongdari masi punamakdagi kharadu orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leiduna anaba sing layengli hospital asida ataba mamalda layeng batanatana OPD general amadi ICU beds operation medicine x-ray amadi lab ka mai lena basinasu ataba mamalda phangalli ngasi magrension biro amadi khudong chaba singa silobi ho hena ku bamrol gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani